Assalamualaikum warahmatullahi wabarakatuh. Video asida ihakna darkhas tawjari madudi Allah wala singa loina ba amasung makhoi gi manhakta toina sangba asina din gi thabak singda mateng oi amasung barkat thaujan phangna bagi pambai amasu oi. Allah gi Rasul sallallahu alaihi wasallam na haibirami nangonda din gi mateng yamna oiba pot amata ura madudagi nahak din amasung dunia animakta mai pakani. Matudi Allah bu ningli ba haibadi zikar tawri ba misingi manakta phamba sini aduga nangna natomta leiba matamdasu Allah gi maming sonba lepkanu asengba Allah wala kananu haiba ase yamna kopna thidokpa mathau tai amasung madu khangna naba khudamdi Rasulullah gi sunat ki khongul liduna chatpa asini maramde Allah na magi nungsiraba Habib Rasulullah sallallahu alaihi wasallam bo umat asigi tamakta tan tamjana pham oina thabirakhi. Allah gi Rasul sallallahu alaihi wasallam na haidok pirami aigi umat punamak janata changani yaramdaba sing natana sahaba sing na hangat chakhi yaramdaba sing haiba asi karino Hazrat Muhammad sallallahu alaihi wasallam na makhata biki aigi yathang illiba mi ado janak changani atuga aina haibe indaba mi ado yadaba mi ni atopa mafam amadasu Allah gi nabi na haibirami aina purakliba din Islam asigi makha pondriba phawba nakhoi amatta muslim oiroi haibidi mai pak laba mioi pok ama oiroi miskat sharif angakpo wafamni Islam amasung muslim gi afaba wakhal tawriba atuga Allah amasung magi Rasul sallallahu alaihi wasallam na haibidi inde aduga makhoi da karigma thabak ama masi Rasul gi sunat ki khilaf ni hairurabadi nabi ki sunat ki ona tainabani hairurabadi makhoi da ten na kapa chap manai makhoi gi reaction ladu yamna kalli kana gumbana Rasulullah sallallahu alaihi wasallam gi mayok ta chat kharabadi mahak panthum pham khak yauraroi adu moina mak makhoi gi thabak singi sak khanglaba Allah wala singa loinaba makhoi gi manakta tattana changba amasung makhoi gi ilam yan losing mayam adudagi kanaba loba ase isa gi din chakhotnabagi pambai ama soidana oiri Allah gi nabina hiram masida haibirami nakhoina janat ki haiko laikon singda samduna chatlabadi hai laising ado heglako sahabai kiram sing hangat chaki he Allah gi Rasul sallallahu alaihi wasallam janat ki haiko laikon karino Allah gi Rasul sallallahu alaihi wasallam na makha tabiki ilam gi majlis ni haibidi Allah bu khangnana bagi phangnana bagi adungba gyan losing tansilliba majlis aduni phampham aduni atopa hadis amadallai Hazrat Luqman masa singda asumna pautak pirami alim singa loinaba ase tangkhai tangai fade khallu umat asigi bigyanik singi pautak singbo munna taw maramdi Allah na asiba leipak po nongi ising ni hingat hanbagumna asiba thamoiba makhoi ge pautak sing ni hingat halli bigyanik haina panbiriba ase dingi ilam haibadi asengba hakta haibadi itunen tuttu yumpham oiba knowledge leiba missing atuni atopa hadis mubarakeda hairiba asigi matangda sumna haibiri kanagumba amana Rasulullah sallallahu alaihi wasallam da hanglammi aikhoi ga phaminaga daba khwaidagi hena phaba mi kanano Hazrat sallallahu alaihi wasallam na takpikhi mabu ubada Allah bu ningsingliba magi wa taraga dingi ilam gyan losing henkaliba amasung magi thabosingbu uraga akhirat haibada siraba matungi punsibu ningsing haliba misak aduni wafam ase targipte ibiri atopa hadis mubarake amadasu wafam asiga chap manana haibiri khwaidagi hena phaba Allah gi banda singdi makhoi be hek ubada Allah bu ningsingliba aduni Allah gi senglaba ya thangni يا أيها الذين آمنوا اتقوا الله وكونوا مع الصادقين Surah Taubah ayat number 138 Chaurak partha he iman purak labasing Allah bu kiyu amasung achum bachat pa banda single lemin nau loinau mupsa sir singi mat matung ina
सादिकीन हाइबा वहाई असिगी आर्था तसawuf की अचौबा आलिम सिंगनी मरमदि कनागुंबा सिंगना मखोइगी मनाक्ता चंगलगा मखोइना ताकपी तंबीरीबा अतुता अमल तौदुना पुंसी लेलबदी ईमानगी अवांगबा थाकता योखटपा ngami शेख अकबर रजिल्लाहु अन्हुना इरी ngakpigani रहमतुल्लाह अलैहिना इरी नंगना नसागी फत्तबादो कनागुंबा आलिम हाइबदि शेख अमगी मखा पोंद्रिबा फावबा तांथोकपा ngamloi पुंसी चुप्पा नंगना होटनरबसु मरम असिना नंगना थाजबा आलिम अमा हाइबदि तसawuf की आलिम अमा फंगलबदी मागी सेवा तौ अमसुंग मागी ममांगदा असीबा हक्चांग अमगुमना लयु नंगबु माना पाम मवोंगदा सिनहल्लु अमसुंग नसागी अपाम खुदिंगमक मुथट्लु महाकी याथंगसिंग अदो थुना पांगथोउ अमसुंग महांगना तौगनु हाइख्रबा थबकसिंग अदो थादोउ करीगुंबा कारबार तौ हाइरबसु पांगथोउ तौबतबु मदुदसु महाकी याथंग मतुंगिना असेंगबा मखलगी कारबार ललोलितिक तौगदबनी अदुगा नंगबु फम्मु हाइरबसु फंगदबनी मतौ असुमना सरियतना याबा हुकुम खुदिंगमक आमल तौगदबनी मरम असिना नंगबु अल्लाहगी मनाक यौहनबिगदबा कुर्बा इलाही फंगहनगदबा अचौबा आलिम शेख अमा थीबा तंगाई फदबनी अल्लाह की रसूल सल्लल्लाहु अलैहि वसल्लम हाइदोकपिरमी करीगुंबा मफम अमदा फमलगा कनागुंबा कांगबु अमना अल्लाहबु निंगलबदी जिकर तौरबदी फमफम अदुबु फरिस्ता सिंगना कोइसिल्ली अमसुंग अल्लाहगे रहमतना थौजाना कुपसनबी अदुगा मखोइगे मथक्ता सकीना हाइबदी नुंगी इंग थबा थमोइगे इंग थबा पीनै अदुगा अल्लाह ताला ना महाके सेंगलबा फमफम अदुदा मखोइगे ममिंग लौरी अल्लाहबु नुंसीबगी मैचाक खांगलिबा मिसक अमगी दमक्ता मपू महाकना मागी ममिंग लौबीरिबा असितगी हेना चावबा नियामत करी अमुक ओइखिगनी अतोप्पा हदीस अमदसु लाई थमोइ सेंगना अल्लाहबु निंगलिबा जिकर तौरिबा कांगबु अदुगी दमक्ता अकौबा फरिस्ता अमना कौरगा हाय मदुदी नखोइगी नराल कोपीरे अमसुंग अतोप्पा मफम अमदा लाई अल्लाह की जिकर तौदबा अमसुंग मागी सल्लल्लाहु अलैहि वसल्लम की मथक्ता दरुद सोनखिदबा फमफम सिंग अदो कयामत की नुमित्ता फमफम अदुदा यावखिबा मीसिंग अदुना मैचाक ओइगनी हजरत दाऊद अलैहिस्सलाम ना दुआ तौबीरमी हे अल्लाह नंगना आइबु नंगी नमिंग लौनरिबा फमफम सिंगदगी हेंदोक्तुना थौसादबा मीसिंगी मरक्ता चंगबा उरबदी आइगी खोंग असे थुदेकपियु ओह आइना महाकी खोंजेल ताद्रबा अमसुंग महाकी माइथोंग उबा फंगद्रबदी ना पंखिबा अमसुंग मित्तांखिबन हेना फई हजरत अबू हुरैरा रजिल्लाहु अन्हु ना हाइबिरमी अल्लाहबु निंगलिबा जिकर तौरिबा फमफम सिंग अदो आसमान वाला अल्लाह अमसुंग फरिस्ता सिंगी मिएंगदा लैमाई थक्ता लैबा सिंगी मिएंगदा थवान मिसाक सिंगान बगुमना अदुक्की मतिक गाली मतम असिदा मतम मांगहनबगी हलेंगबा लैनखिद्रे इबादत की ममल लैनखिद्रे मसिगी पाउताक असे रिवायत अमदा असुमना लाई हजरत अबू हुरैरा रजिल्लाहु अन्हु ना नोंमा कैथेंदा चटलमी अमसुंग मदुदा लैरंबा मीसिंगना हाइरमी मदुदा लैरंबा मीसिंगदा हाइबिरमी नखोइना मफम असिदा फमली अदुगा मस्जिदे रसूलगी सोतो मिरस येनरी मस्जिदतना रसूलुल्लाह की सोतो मिरस येनरी मसी ताबदा मियाम अदो मजलिस लोमदा हाइबदे मस्जिद लोमदा चंगसिनखिरमी तैगुमसुंग मफम अदुदती करीगुम अमत्त येनबा उरमदे मरम असिना मखोइ निंगबा कायरदुना हलकलगा हजरत अबू हुरैरा दहंगत चखी मफम अदुददी करिसु येन हौदेदा हजरत अबू हुरैरा ना मीसिंग अदुदा हंगलम्मी मफम अदुदा करी तौहौबगे मखोइना मी खरा अल्लाह की जिकर तौदुना लैहौवी अदुगा खरना कुरान सोलहुई हाइरमी हजरत अबू हुरैरा ना हाइखी रसूलुल्लाह सल्लल्लाहु अलैहि वसल्लम की सोतो मिरास्ती अदुमकनी हिरम असिदा इमाम गजाली रहमतुल्लाह अलैहिना वारी कयामरुम इथोकपिरमी पुनमक असिगी मतक्ता रसूलुल्लाह सल्लल्लाहु अलैहि वसल्लम की मतक्ता अल्लाह ना हुकुम असे तौबीरी واصبر نفسك مع الذين يدعون ربهم بالغداة والعشي يريدون وجهه ولا تعد عيناك عنهم تريد زينة الحياة الدنيا
ولا تطع من أغفلنا قلبه عن ذكرنا واتبع أهواه وكان أمره فرطا. Saurak Partha, He Paigambar, Nahak Nasamak Ayuk Amasun Numidang Wairamda, Mapuni Yabiramagi Damakte Ibada, Tauribasing Aduka Paminau, Duniagi Punsi, Asigi Lighting, Oiriba Portsing Buti, Ribasing, Adutamiing Taruganu, Amasung Aina Aigi Ibada. Tagi laptop han kharaba mising aduna haibe in luganu maramde makoi sing ado masagi apam bada chatli amasung makoi sing ado ngamkhai dagi hendo kharaba singni. Surah number 19 ayat number 19. Hadis mubarak ke kaya marumda Rasulullah sallallahu alaihi wasallam na mahaki umat ki tungin basinga na sembirakpa makoi gi majlista mifamda masamak po supamina nabagi hukum pangkiba asigi damakta Allah jalla jalaluhu bu thagatlami thagatcherami mataki ayat athoi basing asida Nabi Karim sallallahu alaihi wasallam bu Allah gi ibadat ta thausa bidraba masagi apam bata ta chatliba amasung Allah gi ngamkai de lanthok liba mising adugi matung indana basu thingbirami hairiba matung indabagi makoi gi manakta changdabagi phamin dana bagi yathang ase mahaki umat taibang pan bada leiriba mioiba punamaki mathak ta tangai fadabani natrabadi adug mi pham natraga adug misak adugi manakta changlubada phamlubada makoi gi wakalon singa do aikoigi famdu changsilakani toimusung aikoina makoida dawat aikoiga chumba lambida puraknabagi maksatta pandamda taurabadi atopa phum amani haujiki matam asida saheb sing kufar singi satnabibu mittumduna illiba standard of living gimingda nongchuk longge fashion satnabi hongduna loksilliba Musrik amasung nachara singi wahi amasung tabak singda thawai thariba sing ase kaya yamna chumbagi haiba ado adom suwakal tawbiyu makoi ado achumba lambi da chatlibara natraga lana aran balambi da khongdara kharabara tasing badi singda tawri ba kabo kangum amasung nungsit na hung kharaba tula paibi singa pangkhakni ki matuti naha kaba yawraroidara haina he maru maramdi nahaki mieng nahaki education talim taribet supna tangi nongchup ki materialist singi wakalon gi yumphamda sagat pana lamtak lamjing dunia gi malem thaki punsi mate asida kham thengna indri gi pen naba tanba singi mahi masingna namat kharabada din gi islam gi achumba gi thawai gi ruhu gi patin gi akhirat gi gaib gi wakal tungoi daram labada he marof aidiki jai naha kaaba yawra roitra haina makoi kaya chatlore hazgi khongchatta kanana tawrakpage asengba haz urakpage allagi yum asengba thamoi gi mitna tang kharabada batin gi dunia na mang kharabada ruhaniyat ki artha thok khidrabada he marup aitiki jai naha kaba yawroidara Hey there. Subscribe to my channel and also press this bell icon.